lam maming onthoklambasingi mathakta chap chabe action lawkhalaga ne CS State Laingaki ayaba yaudana district subdivision mafam institution adugi laifamgi maming na chingbasing onthoklambasingi mathakta chap chabe action lawkhalaga ni haina Manipur Laingaki Chief Secretary Dr. Binit Joshi na thokpo order man khangalakle order asina makhata na hai state asida laidiba civil society organization institution establishment amade lanai miyoi kaya na state asigi district subdivision institution adugi laifam na chingbasingi maming onthok na bahot na rehaibagi pau state laingang na chapchana fangle masida state asida laiminari ba kanglup phurup singi marakta nungai na daba thohalakane maruwaina asum na silaga haukiba me ahumda pangthokiba khongchat aduna maram oiraga irang thohalaklingai chedak asida asigumba khongthang asina khudong sadaba hena mayok na hangane asigumba thong asi state laingang na yamna haksin na lawe maram asina laingaki ayaba yaudana Mingon thong na bahot na ribasingi mathakte action lawkhanaba khannakibane masida state amadi central government ki authorities sing institution establishment ki management ki authorities sing na mijeng changduna asigumba thawong asi chathahandana bahot na gadabane masida SP sing na su mijeng changlaga action lawkhat kadabani haire Manipur ki home guard sing ki tolopta home ministry na mong bachangle Ministry of Home Affairs na Reimburse tawraktabadagi home guard singi August amasung September thagi tolop phangdre